ꯃꯊꯛꯀꯤ ꯚ꯭ꯌꯨꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯊꯤ ꯐꯖꯩ Hi mayambu aigi channel sida taram nokjari ngashidi thabam chatpada moirang thabam chatpada sendra da yosalae video macha ma hapjarake ko mayam yeminase ngawingai da parak tani ko pa sendra yore motor butong ini wah post आ रहे हैं सब जा रहे हैं छोटा आदमी जा रहे चलो बा अस नहीं रे अदु चिल्ला लो आओ शान पाजे की देना माजे मजी बावली इंद्रे सोना फम जलाओ यादे मतोन फमे दुगा की देना माली इंद्रे कुइरबगी मतुंग चटपनी कुइरे चलुदबा याम फजे याम फ्रेश ओए माता उयो मसी बो लेंग पोते नुपानी हाय बोय फजाबदी yengba gi pen banai de ni ngahak tang tongbo reju haidi nungai bidi yawe de mai photo kapnari video namnari khangde da yengba pukni ya hoi Kufazadu leitre yengige pen banaitre ꯂꯧꯇꯥꯛꯇꯒꯤ ꯍꯥꯏꯗꯣꯔꯛꯑꯒ ꯒꯥꯔꯗꯦꯟꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯃꯌꯥꯝ
ꯑꯁꯤ ꯆꯤꯡ ꯃꯊꯛꯁꯤꯗ ꯁꯦꯝꯕ ꯑꯣꯏꯔꯝꯃꯅꯤ ꯀꯥꯗꯣꯏꯖꯥꯠꯂꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯆꯥꯇꯣꯝꯕ ꯃꯣꯏꯔꯥꯡꯗꯒ ꯂꯥꯛꯄꯁꯦ ꯀꯩ ꯐꯥꯎꯒꯦ ꯈꯔ ꯀꯟꯅ ꯍꯥꯏꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯥꯎꯋꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯂꯥꯏꯛ 이낙 나나 ꯆꯠꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯠꯂꯨꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ 이낙 ꯅꯛꯅ ꯁꯨꯡꯆꯠ ꯆꯠꯂꯨꯗ꯭ꯔꯕ ꯃꯐꯝꯅꯤ ꯉꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜꯒꯤ ꯏꯁꯀꯥꯔꯁꯟ ꯆꯠꯄꯗꯒ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯤ ꯍꯦꯟꯅ ꯍꯟꯗꯛ ꯂꯥꯛꯏꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯦ ꯌꯥꯝ ꯁꯦꯝꯒꯠꯂꯝꯃꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯅꯠꯇ꯭ꯔ ꯏꯆꯥꯇꯣꯝꯕ ꯁꯤꯅꯤ ꯂꯣꯛꯇꯥꯛ ꯂꯦꯛ ꯍꯥꯏ ꯂꯣꯛꯇꯥꯛ ꯂꯦꯛ ꯃꯁꯤ ꯏꯁꯤꯡ ꯃꯆꯨꯁꯦ ꯕ꯭ꯂꯨ ꯑꯣꯏꯁꯤ ꯀꯩꯅꯣ ꯕ꯭ꯂꯨ ꯑꯣꯏꯁꯤꯔꯣ ꯅꯨꯡꯁꯥ ꯃꯉꯥꯜ ꯌꯩꯕꯩꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏ ꯒ꯭ꯔꯤꯟ ꯑꯣꯏꯁꯨ ꯋꯥꯏꯠ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯥꯂꯪꯕ ꯂꯤꯔꯤ 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 ꯃꯥꯂꯪꯕ ꯂꯤꯔꯤ ꯂꯤꯔꯤ ꯒ꯭ꯔꯤꯁ ꯅꯝꯁꯤꯔꯣ ꯒ꯭ꯔꯤꯁ ꯀꯩꯅꯣꯅꯦ ꯃꯊꯛꯇ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯑꯦ ꯃꯌꯥꯝ ꯑꯁ ꯋꯥꯕ ꯋꯥꯔꯦꯗ ꯉꯥꯏꯈꯨꯋꯣ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯑꯦ ꯋꯥꯔꯦ ꯃꯌꯥꯝ ware God chakka tập đây sao lại làm cái này thật cái view gì đi à lấy tre tí phải gì Thôi là xí con chứ kìa, nhà đó bò. Bye bye guys. Cùng thơ là kìa. Ngạc xuống mèo xuống, ngạc xuống quay thô đâu bao giờ. Xin biết chỉ cái hoa gì đây. Thế đây năng gì đó cái nồi lấy hầu washman nồi lấy hầu rồi cái nào là gì đó tuồng tôi đi gạ khơi ngầm mà rồi school nó tạo tay lấy ví dụ mà